Assembly da su abrogate tawdanaba warep lawkhrabasu India lengakna su extension tawrakpada MLA amatana wa ngangba ngamdaba ase laibak thibani UCM. Prime Minister Narendra Modi na Manipur da lakadoriba ase lamdam asida santi purakpak ngawgani haiba thazade haina AMKIL gi President Laurembang Mami Kuki Furuka Agreement taunaraba matungda Manipur da ing tapalak le haina RSS ke National In Charge Sunil Ambekar na fongdokre. Karam Wi-Fi Village da suda yauriba Kuki militant singe designated camps hongdilak patarabadi akan baghongdang sangsangani haina Foothills Naga Coordination Committee na fongdokre. Amade Lengak Pasingna Matona Maringza Laitaba Ipa Ipuna Jalamba Gun Gender Bagi Ngase Miyam na Wari Bani Hemanta Mami TV na Sadok Jaba Manipuri Pao Minyang Tabiri Bapumnamakpo Bharati Wangkhem na Khuramjare Pao Sanu na Pijare Assembly da su abrogate taunaba warep lawkraba matung madugi mayokta India lengakna su extension tawrakpada MLA amatana wa ngangba ngamdaba se laibak thibani haina YK direna fongdokre Jinkuki narco terrorist singda lamdam asige indigenous purup singda landaraktuna chahi ahum farakadoraba Manipur gi conflict asida India government na waroshin ama purakpagi mahutta makhoiga hanadagi laudunaraga leiba Jinkuki narco terrorist singbo hena mapangal piba yanaba September gi tang marida su extension tawkhiba se Manipur miyam amade indigenous purup singna yafam thokte India government na laukhalakliba Khongthang ase akanba moongda oppose tawfam thoe lamdam asige indigenous purup singbo ngak senbagi mahuta Jinkuki narco terrorist singbo yokhatuna su extension tawduna makhoida hena mapangal hapa haiba sina India lengakna Manipur ge apunbagi saktam thugainaba Kuki militant sing asibo yokhatuna sizinabagi haiba ase mayek sengna takle haina United Committee Manipur UCM gi President YK Direna fongdokre Wafama Singa se Kekrupata Leiba, the Great June Uprising Memorial Complex ta Leiba Kidamak Tawai Takiba Atoba Atobi Singe Kubamda, Langban Tage, Hekat Lekat Tambage Taronga Marilena Fondo Kibane. Mahagna Makata na Fondo Kibada, India Lengakna, Lamda Masigi Apun Bagi Saktambu, Tuaina Bahona Liba se, Lamda Masida Kunda Minariba, Indigenous Puru Kudimbagna, Wakal Taminaduna, Oirak Liba Fibam Asida, Munna Kaminaduna, Aikoi Kunai Asige. Aikoi khaktana kanjana ba hona minase India dagi karigumba amata asa tongningai leite maramaduna apunba Manipur kunai ama oinaba honadaba ngapigani honadaba yalomi sing punsinaba mathau tari haike loinana handak nauna kuki militant singa India lengaka su extension tawrakhibada MLA kharana taramna oi haina fongdokhiba wafam lamdamasigi oina yamna laibak thibane Manipur Legislative Assembly da su abrogate taunaraba warep lomina khraba matung madugi mayokta India lengakna makhoigi warep adubo namsinduna thawoidra matung matam asida MLA amatana wahai ama fawba fongdok pangamdana leiba haiba ase laibak thibane maramaduna politicians singna khangadabade Manipur mutpada makhoi su yauna mutkani haiba se khangjingadabani haina fongdoke India government maki oiba lamdam sida maki laipak ama khakta thokpa maki indigenous people singda lantara iba singloba mihat mipun chathara iba singsida masigi waroi sinama purakpagi mahutta makhoiga hana dagi lautunaraga leiba dumlaba Jinkuki narco terrorist singa dubu hena mapangan piba yaba mo amaki wakhalo lamagta hantak sui kui dena dumlaba September gi tang marida ekoi gi su extend to waibase dumlaba Manipur miyam amsu indigenous singa duna Famu Haraga Pamba, Lepu Haraga Lepa, Adumlava Sajat Richard Amakadumuk, Tauraga Legramani, Makoi, Kashu, Mashida Sato Nalete, Madam the Assembly da Laukraba, Wariama Makani shoe, appropriation shoe was the general way and assembly that
lamdam asida thokliba chahi ani fazilaklaba irang asigi manungda India gi Prime Minister Narendra Modi na lakhidabaga loinana irang asigi matangda wahai majet ama fawba haira khidraga haujikta Manipur da lakani hariba se miyamna harafam thokte haina apunba Manipur kanba apunba imalop AMKIL gi President Laurembam nganbina phongdokre Wafam asing asi Palace Compound ge lamyan ba sanglenda pangthokhiba lup asigi chahi kunmanga mapung farak page lupa fundong ba chahi gi tharonga mari leinana paumi singna unaba amada mahakna phongdokhibane AMKIL gi President Laurembam nganbina makha taraduna hauzik lamdam asida isu amagi matung isu ama tholakliba ase matam duge palakhiba lengak aduna Mama lepak nuksibagi saruk watpa amadi magi imung manung khaktage khankibada natana masagi thabak khaktana maru oire haiduna khankiba MLA Minister Singna chatharakpa thausilni haibiyai lamdam asige ima singna thengkhang kayada leipaki thabak sing tawrakpa matamda mai paklakpa amade mai palak yaurliba ase aikhoige achumbada lepangamdraba MLA amade Minister Singna ima lebak ase Karamna haurakibano amadi aikhoigi I ase masak khangdabana maram oiraga leibak ase ngasi fawba lekha taraklibani adubo kumja English ngani kungo humdoi me ahumdagi haurakba irang asida kuki singna popi dagi talakpa paisa sing aduna malemgi mafam kayada chatuna maitei singna Christian chachariba singbo muthat kadore haiba aranba wafam kaya sing sandokliba mayam ase haujikte maiteina lande haiba malem miyam pumna khangnarakle amaromda haujik su extend tawrakpa amade PR extend tawrakpa haiba se BJP na paliba India lengakna Manipur ge BJP amade MLA singbu usitabaga loinana masak khangbide haiba taklibani amade Manipur ge miyambo masak khangbidaba India ge BJP bu aikhoina ikai khumna fam thokte Masina maram oiraga lamdam asigi political parties singna khenaba thamdana leipaki damak achumba tawrongge haibagi wakhalon amata oina thabak tawminana ba matam oirakle loinana Prime Minister na Manipur da lakani hairiba asida haujik thokliba irang asibu tangdu leitaba ama puraknaba aikhoi amata oina taksinba mathau tai haina phongdokhi hairiba AMKIL ge chahi kunmanga mapung farakpage lupa fundong ba chahi ge thoram aduda AMKIL gi President Laurembam nganbe All Manipur Women Social Reformation and Development Samas Nupi Samas ki President Thokchom Ramani All Manipur Tami Chingmi Apunba Nupi Lop Chingmi Tami ki President Yambe Momon amadi UCM gi President YK Direna maru oiba mitunglen sing oina saruk yake tharom adugi manung channa leibaki oiba thabak thorom kayada saruk yarakhibada natana AMKIL ge matam sangna thaugai kya pubirambe laikhidrabe ima singi mafam daso miyamna minute ama 2 minute leptuna awaba phongdokhe भारत सरकार ना भारत की बीजेपी सरकार ना मणिपुर की बीजेपी सरकार बु मियोई सिंबु MLA सिंबु उसितबा मसुंग मसक खंगदबनी हाइबसे हुजिक लेइरिबा MLA मिनिस्टर जिंग खंगदबनी अदुगा लोइनना मणिपुर द लेइरिबा प्रजा सिंगना मणिपुर द लेइरिबा अखोइगी MLA मिनिस्टर बा मसक खंगबिदरबा अदुगुंबा इंडिया की बीजेपी बु रेस्पेक्ट तौबम थोक्ते हाइबसे मसी आई खमजनिंगी अदुगा लोइनना आई पार्टी अमदा आई लेप्चरोय पार्टी खुदिंगमक मसाग मसागी कानबा पुनमक थादोक पिरकांदा मणिपुर की ओइबा इमालयबा की हौरफम ओइबा इमालयबा की मणिपुर की ई चेनबा मी थोकांदा मणिपुर कन्नबो होनबिउ नत्रगदी भोट अमो हन लेपक पिरकनो हाइबसे मसु आई थमजरी मा लागनी न हुजिछि यांकनो होनरी सोरोक सोया काइदना मी एक्सीडेंट थोकन होनबदा हन्ने येंद्रबति हुजि सोरोक सोया जी मनुंग द फजदब खंगदे मपान थोंग द नालगा थमननबो होनरबदा हुजिकी PR ओइबा सरकार न कन्न होनरी अदुगा मनुंग द BJP की सरकार न वेलकम तोबगी पोट अमा याम कन्न लेरी प्राइम मिनिस्टर न मणिपुर द सुंथोक थोलक्तन मणिपुर की वात सुंगांगांगदन लेरगा हुजिक द प्राइम मिनिस्टर लाकनी हाइबसे मणिपुर की प्रजा न हराव रंगनी हाइबसे मदी आइंगोंद थाजब लेते अदुगा आई इसामसो हराव बंगमजदे मान ngasi phawbada lagadori bopot asida ma se santi purakpang ngani haibadi imagi oina aduga ai isagi oina ai di thajabang ngamde mana santi purakado oiragadi ekoi ma bu phajana welcome tawgani aduga loina na mana santi porangna nambagi hona bada ekoi mayam punchil
खल्लकांदा अखोइसे करम टारगेट अखोइ करीगुंबा चप चाबा मणिपुर की अमखक्ता ओइबा हाइबदी पोतु गोल दु चप मानबा अमखक्ता मांगोंदी इल्हौबा मा चंगी अदुगा लोइनना मांगोंदा अदु इल्हौदबा तारगदी प्राइम मिनिस्टर लाए ना ngakang thoga phi phane khara selaga Union Home Minister ga Kukui Furup ka ge marakta numit kharani gi mamang da agreement khuyek pina khibadage Manipur na ing tapa hanjilakpa hore haina khuyek pina khiba agreement ado singthaningai oiba khongthang ni haibagi wafam Rashtriya Swayam Sevak Sangha ge National in Charge Sunil Ambedkar na phongdokre wafam asi RSS ka samnaba group sing amasung sabha sigi office barrier singe Jodhpur da numit humni chatharakpa mifamgi matangda paumi singda phongdokhibani chahi kharagi mamangdagi hauraduna laibak asigi awang nongpok state singda tokhai taningbagi thongdok sing amasung violence sing thopagi chang hantarakle haina so mahakna phongdokhe phibam asi haukhiba chahi khara asida tokhai taningba amasung violence singi mayokta laukhalakhiba thabak singi mahini haike RSS के माइकेदगे मणिपुर के तंगदुलैता दबा फिवम यामना चेक्सिना मॉनिटर तौरी हाइदुना कुकी अमसों मैतै फुरुपोट तोंगान ताहलिबा असिगे मायोक्ता समजिनबा थोंग अमा मथौ तारी हाइके अदुबु हौजिक मणिपुरना इंग तपरोमदा हंजिन हलक इबा फिवम असे अफाबनी हाइना सिंथारदुना यूनियन होम मिनिस्टर ना अखनबा एग्रीमेंट अमा कुकी फुरुप का खुदयेक पिनबा हिनबदगे फिवम असे ओहलकपनी हाइना सो फोंदोके Federation of Civil Society Organization Folks Manipur naso Khongjom War Memorial Complex manungda cheliba Khongjom Turelda adungai Anglo Manipur English amaga chani pan maudrang mathoida iraiba ke ning tamba ngakna bagidamak thawaina ponthapi kraba aikhoigi athauba ipa ipu singi mafamda langban chara tamduna langban haisoi tambagi thauram pangthokre Folks ki working president BM Yai Masahana Luchingduna Khongjom Turelda Miyampuna Langban Chara Taminaraba matung VM Yai Mana Phongdorakpada Aikhoigi Laioi Kraba Thongna Faraba Ipa Ipusing adugi thawaina Lairam Lenda Ingna Chikna Lairunaba amadi Makhoina Imalaiba ki damang thawaina pontha fawba piduna Chatkiba Liglam ado ngasigi mirol aikhoina su chatuna Imalaiba pu kanba ngamjage Makhoigi tung inba ngamjage haiba wakhalon amaga loinana ngasi folks amadi chatminariba organization Singapore khusaminaraga ipa ipu singi senglaba khubam ama oiriba Khongjom War Memorial Complex asida langbal haisoi tambagi thoram ase pangthokpani haina phongdorakhe Asi September ki tang nipan tangban kita tu nipan ba ingtau ka ban ni yai phar ban ni nasita ekoi Federation of Civil Society Organization amadi samin hajari ba lup sing gi oi ba adugumba koi thongmi singna si pai pu gi khobam mori ba asigumba khongjom gi khobam masida ekoi na hekat tamjari ba si ekoi na macha masu oi hori ba ekoi gi ngasi ri mirol asina ipa ipu singi adugumba mfamda koina ikat tamjaraga ipa ipu sing aduna isogi khuyada inna chikna lehendinaba adumba thongni jabi Kumzali Singamaga Chani Panmo Drama Thogi Anglo Manipur Warda Imalaiba ki dambang thawaina pontha pikraba athauba ipa ipu singda chahi khudingi leptara tarpan katuna lakpagom ngasi Khongjom War Memorial Trust na senduna kuntrani thoirak suba Khongjom Tarpan English Singani Kungamanga Pangthokduna Langban Chara Tamkhrei Khongjom da leiba Diamond Radio ki complex ta pangthokhiba thoram aduda Khongjom War Memorial Trust ki president former minister Moirangthem Hemantana Luchingduna miyam galoinana Diamond Radio ki complex fauduna cheliba Khongjom Turelda hailei katuna ima leiba ki damak leikhidraba ipa ipu singbu ikai khimnaba utke thoram aduga mari leinana Khongjom War Memorial Trust ki president su oiriba former minister Moirangthem Hemantana haikibada athauba kaya chatkre kaya ama लाखिगने अखोइगे लेंगदबा पुंसिगे सिंथादि कथोकपा हाइबा असेनि हाइरदुना पौना ब्रजबासी अमदे मतमदुगी अथौबा सिंगे मरैबाग मजातिगी दमक थवाई कथोखि अदुबो ngasiगी लुचिंगबा सिंगदे
ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯁꯥꯒꯤ ꯐꯝ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯉꯝꯖꯗꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯋꯥꯔꯤꯕꯅꯤ ꯍꯥꯏꯈꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯂꯣꯏꯁꯪ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯇꯕ ꯑꯃꯗꯤ ꯏꯄꯥ ꯏꯄꯨꯅ ꯆꯦꯜꯂꯝꯕ ꯒꯨꯟ ꯑꯗꯨ ꯆꯦꯟꯗꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯌꯥꯝꯅ ꯋꯥꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯣꯛꯂꯒ ꯍꯤꯡꯖꯔꯤꯕ ꯑꯩꯈꯣꯏꯅ ngasi mafam khuding chatpa ngamdaba haiba ase aikhoige lengaklondi luchingbasingi khwaidagi ikainingai ni haike ngasi gi trust asina kuntrani thoirak suba oina pangthokliba thauram ase kumjai lising amaga chamapan maudraga maridagi hanigi minister laikhidraba moirangthem ibotombi amade khongjom parbagi padmasri award ibetombi na mafam asidagi howdopiduna ngasi fawba leptana chatharakpani thauram ase trust na kumja english ngani kuni thoi fawbade khongjom war memorial trust ta haikat leikat tamduna pangthokhe adumapu kumja lising ani kun go humdoi dagi de manipur lengak na ayaba pirak tabadagi diamond radio gi complex asida fawduna cheliba khongjom turel asida haikat leikat tamduna pangthokpa horakhibani lengak na warobadi laikide adubo angakpadi fawkhe hematana makhatana hai Manipuri aikhoigi damakta de tarpantha haiba se yamna chauthok saba thauram ama khakni masina layoi khraba singbo ningsingduna makhoina pamjaram bakaya macha manau mayamna pangthokna bage nungsi khraba tha oidibani haina khanjaduna mairebak majati gi damakta thawaina pontha pi khraba athauba singda hailei katuna ikai khumnaba uchabani haike ihan han batter pon kat ki beje mafam asi makta dani solution chamapan maudraga marida matam duda layoi khraba hanigi minister manangthem biboto bi aduga padmasri awadi oibi Srimati ibeni khuyom prabhat sakpajina mafam sidaida yan hana hudokhibani solution chamapan maudra manga dagi di khungjom gi war memory complex ta leptana lisang sitna khoi tarpon jekat ba hobani adubu laibak thibadi sogli singani ga supna kuni thoida manipur sarkarna ayaba pidana khoi tarpon ka phamje sida katpa yaroi ana order ji thoktana khoi permission pidre modege khoi di pai pugi da makta tarpon kattaba yadi adra koi thi thirak pada hairiba hanna katpa hogiba mafam jida so lising ani kulumdoine kunmarine hadagi kunmanga sine Handak India lenga ke Ministry of Home Affairs amasong Kuki Su militant group singa taunakhiba su agreement adugi matung ina Kuki militant singi oiba Thingsat Camp Kangpopi district ke Kangchup police station ge manung chanba Kharam Wifi village ta nauna Langkhichoi camp haina mingthon jinduna hongzilakna ba thaurang tawriba ase Foothills Naga Coordination Committee na yaba ngamloi Naga singi Paripuri gi oiba lamda Aini yadaba Kuki militant group singi camp ase hongjina bahonarak patarabadi hauzik naga singi lam fauduna chatliba Kuki singi lifeline amasu oiriba Churchanpur Kangpopi road ase mapung fana thingzilagani haina FNCC na thadorakpa cherol amada phongdorakli cherol asina makha taraduna hai India lengak amasong Kuki militant group singna chatharakliba thawong ase naga singda ikaiba pibada natana naga miyam ge right matpani karigumba Thingsat camp ase naga singe lam oiriba Kharam Wifi da hongzilakpa tarabadi Kuki amasung naga community ani gi marakta chauna thokhaningdaba thodok sing tholakpa tarabadi madugi daita pumba India lengak amade Manipur lengak na pugadabani haina akanba wafam thamlakli AB Chana direction piba renowned singer Ras Alangbam na lyrics amade compose tauba J Madurai na saisakpa loinana Jackson Yunam amade Kretina Luang na saktam langba aikoi class ta haina mingthonba music video album ama ngarang haunabi matung ina Manipur Press Club ke Loktak Hall da release tawkhre hairiba music video album fongbagi thauram aduda Poknafam gi editor Aribam Ravindra Sharma, All Manipur Working Journalists Union, Amjo gi President Asem Bhakta, All Manipur Matam Isai Kanglop, Amik gi President Khaidem Thoiba amade, Sargam gi President Su Oiriba, Amik gi Secretary Mayengbam Dananjoyna Maru Oiba Mithunglen Singh Oina Saruk Yake.
Tharom adugi manung chana hairiba aikhoi class ta haina mingthonba music video album asebo puthoknaba honabada achoba thodang lokhiba mioi sing yauna music video asida saktam langkhiba artist amade saisakpana chingba singda achamba lengyan fi tamduna ikai khumnabasu utke Security force na aina thingkraba lal holop KCP apun bage miyoi ani mayumaya dagi fari haide farba miyoi ani adudi angom silki debi chehikuni thoi amade oinam ni Ranjit Singh Alice Alex sehikun mathoi ni makhoi ani mag Imphal West District ke Singjamai Police Station gi manung chana leiba Lilong Chajen Mangma lekai dagi ne makhoi miyam dagi namduna sel khaiba amade loop asigi anoba keda recruitment tawbada chenaba misak ngaktani makhoi dagi mobile phone ani fagale haide Amaromda Security Force na Technopole District ke More Police Station gi manung chana leiba Border Pillar 73 manakta leiba Chongjang dage VBGS ke miyoi mari fari haire Police ki pawmagi matung ina farba miyoi mari adude CH thoiba seng jahi kun Imphal West ke sekmai dage Maha KCP MFL ge miyoi ne Pukrambam Tondon ba seng jahi taramapan Bisnupur District ke Nachau dage ne UNLF ke miyoi ni KH thoi baseng jahi tarani pan Kakching District ke Palel dagi ni PLA ge miyoi ni amade Mayang Langbam Boris Singh Choi kun mathoi Kakching Wai dagi ni Kakching PLA ge miyoi ni hari Manipur Police na miyoi ani ganja ga konana Imphal East ke Khabam Lamkhai dagi fari hari Farba miyoi ani adude Patham Azaman Khan District asimake Khomidok Masajid maning amade Arjun Chingakham Kongpal Khaidem lekai Haujikna Khurai Kongpal Chingamam lekai digini haide makhoi dagi sweet case amada haptuna purakpa charakna KG yankhai muki oigadaba ganja packet nifu taret amade mobile phone ama fagat pangam le haide Security Force the Imphal West ke Sekmai Police Station gi manung chana leiba Sekmai Pangantabi area da thiba humbagi thabak chathabada yamlaba nongmai maru yauna khulai kya fagat pangamkhre fagalaba khulai sing adude magazine amaga loinana 7.62 SLR ama magazine amaga loinana semdok laba 303 rifle ama single barrel rifle mari revolver ama magazine amaga loinana .22 pistol ama IED ani 303 ke maru manga 7.62 mm gi maru manga BP West Mari Barrel Cartridge Tara Baofeng Handheld Set Ani Amade Bag Marini Haide Manipur Police Control Room na Thadorakpa Cheral magi matung ina Manipur District pumnamakta pamdaba thodok thoktana bagidamak chingamasung tamda puna checkpoint chamaga tara humdoi hangduna acharawok sing check tawduna miyoi ama wahang pang chathaki haide amaromda Manipur Police na motor vehicle ek ke makhada drive chathabada ain kaina thorakpa gari tara humdoi dage tinted film so lokthoki haide Aroibada maroiba pa amhona pizari Assembly da su abrogate tawnaba warep lawkhrabaso India lengakna su extension tawrakpada MLA amatana wangang daba kamdaba se laibak tibani Prime Minister Narendra Modi da Manipur da lakatawriba se lamdam asida santi purakpa ngawngani haiba thajade haina AMKIL gi president Laurembang Ngambi da phongdokre Kuki Furuka Agreement Taunaraba Matungda Manipur da ing tapalak le haina RSS ke National In Charge Sunil Ambedkar na phongdokre Kharam Wi-Fi Village da su da yauriba Kuki militants senge designated camp homjulak patarbade akanba khongjang sangsingani haina Foothills Naga Coordination Committee na phongdokle amade
ꯂꯩꯉꯥꯛꯄꯁꯤꯡꯅ ꯃꯊꯧꯅꯥ ꯃꯔꯤꯡꯖꯠ ꯂꯩꯇꯕ ꯏꯄꯥ ꯏꯄꯨꯅ ꯆꯦꯜꯂꯝꯕ ꯒꯨꯟ ꯆꯦꯟꯗꯅꯕꯒꯤ ꯉꯁꯤ ꯃꯤꯌꯥꯝꯅ ꯋꯥꯔꯤꯕꯅꯤ ꯍꯦꯃꯟꯇ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯃꯤ ꯇꯤꯚꯤꯗ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ Ibema kigano. Kaza betamo. Sigi yumse next TMT na checksin na laksilaga tamgrobani ne. Dadarang se juha habaga amta kitabo. Asumna mayam na machel bug na option lugum. Masigi yumasibu asoya nan kokadabagi next TMT na napseli. Next TMT zor habati na tokna na basem bani. Zarman technology si na bana concrete ka tokna tinaba matamda kapang ng amuk hena angle adli. Next TMT strength is in the quick. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Hiram kuding da mipal tang buna lamda masigi semitlon da angak pufang na sokchilak pasidagi kharadang oirabasu kanba ngamnaba nomuda sangdraba yadraba grocery item sing ahong mamal da fanghanjariba Tom Tom Store Kwakaitel Haino Kongembi near Pitambara School Miam gi khudong chana bagi damal adom gi anakpada branch kaya hangdokchari Kwakaitel main branch telephone number 8974668678 Wangkhay main branch telephone number 9362450966 Sangakfam telephone number 9331608511 Taubal telephone number 9366490578 Bisnupur telephone number 8974324929 Kanchipur telephone number 97747240009 Asina Chingbani Aikoina Aikoigi Semitwan Fagatnaba Hotnabada Tom Tom Store na Achawa Thaudang Yahanbiyu